Royal Riders Manipur Club lingkhatkhiba chahi taramapan surakpagi kumon thouram pangthokkhre. Thouram aduda club asigi leikhidraba riders singda leisu katkhiba galunina club asigi firalsu founder riders singna chinkhatkhi. Thouram aduga mari lenana club asigi president RK Tombi Sanan haikibada club asina haurakpadaki hauna serving with adventure haiba wakalonda chahi khudingi loising loyagi lamsingda camping kayak pangthoktuna mafam aduda pangba yaba mateng sek pangduna lakli masina club asida yauriba rider khudingmaki apenba oiduna makha tarakpa matam singdasu club asina miyamgi seba galunina camping sing leptana chathakigani haiba wafam sing fogdokhi maitei langgol da leiba club asigi office ta pangthokiba thoram aduda chaliba chahi asida nauna club asida changlakhraba rider sing busu club ki flag amadi t-shirt sing lanthokduna taramna okhi motor the serving with adventure have sida kana oneness ki wakan pura koina chinya tamya yam remote area da kadumba PST health ki kari ba khule taba ofane sunda ko salaga yamna tendu da thawru kholo taraga koina sasaraga koina isa pocket gi pasa putoga mayam sap to budune bodu da khom adventure do adun akhir enjoy do jeba jori bi missing we jo ko mechanic ti hoga koina IS officer ho yawi ba jar bizar khai de kaskrit lekte sini simong aire koina da gi Manipur da bawlai ro pose